खुरुमजरी मयाम ngasidi yumda yamna laina aduga yamna sumahau leina chagi masala karamna semgani haibadu uchege loinana chagi masala se hapaga yamna hauba changang amasu lonjerake mayam video ase skip tawdena loiba phawa mideng tabiu mayam hojik se ayuk ngantani ngasigi weather se su yamna nungai do ay hujik chalon ge tawbani akoi yumdadi ayuk tu sudum changang se thai changang se na hena yamna pamnai ado ngasi aina semdoriba chagi masala adudagi londoriba chagi mawong ase akoi yumda regular nuti gi thakna ba mawong duni chagi masala se sembada changadaba machal singkhara aina sida lawjare ahan bada gas ta pen ama thangalani gurumusi se hapjalani adudagi asida long leire aduga dalchini elaichi aduga sina som hojik ase khang asaba sida ngayaktang adum ngobirani haidi masala sing asina kemaga takpa yabagi changdo adu phawbu ngobigani akoina sida singa kangba adudagi tejpata su dum hapa yai adubu aidi lonba matamda dum fresh oina hapiaba aduna masala se takpa matamda haptre hojik ase grinding jar amada hapselani aduga phajana takhairani yengbiu chagi masala se ready oire yamna sulai aduga masi yamna sumana musi mayam semba matamda khangani hojik chalo nabagi damakta gas ta ising se thangale ahan bada tejpata se ani khak hapselani singa suba hapselani ado singa tejpata ga se aina dum fresh oina hapagi masala sembada haptre kanagumana hapninga di hapira su yagani hojik asida masala se hapselani masala se gamna hapoi khajiktani haptoise mai mai ge loliba changdugi matungina yenglaga adum hapiu hojik asi phajana saugalaye patang asida chamana hapselani changangirina chamana se khajitang hape aduga chini leire sida chini se hapselani aduga thum khajitang amaga hapirani changangda thum hapase yamna mahau leibani hojik asi phajana saulani akoina changaulon ge haiba taraga su asigi masala se hapaga adum phajana lonba yarani hojik cha se lonba loire aduna mai se thingjalani aduga kap amada chumthoklage asumna mayam su sungsoi soidana asigi chai masala se sembiraga yumda try tawbiu cha se thakpa matamda yamna sumahau leibani aduga hakchang je tekhatlaga yamna nungai baneba ado mayamna video se yengla matungda nungai ba amadi kanaba phangbiraga di soidana like share tawbiramu aduga channel asida no bo oiragana subscribe tawba kaubiganu mayamna semaningba mathel leiraga su adum haibira u ai makha taba video singda soidana adum semjerake masigi di matang asida loi singjerage mathangi video da mugana thengnarasi bye bye